ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯃꯔꯨꯞ ꯑꯜꯇꯥꯞ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄ ꯍꯥꯊꯨ ꯄꯔꯞ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯅ ꯄꯔꯞ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯒꯤ ꯅꯨꯄꯤ ꯂꯩꯃꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯩꯃꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯌꯥꯝ ꯍꯣꯕꯦ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯅ ꯍꯩ ꯃꯃꯥ ꯈꯨꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯁꯨ ꯂꯩꯀꯥꯏ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯍꯥꯏꯅ ꯎꯏꯅꯦꯍꯦ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯕꯅꯤ ꯃꯃꯥ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯈꯨꯜ ꯑꯁꯤ ꯑꯩꯅ ꯁꯦꯟꯅꯒꯅꯤ ꯑꯗꯨꯕꯨ ꯑꯩꯁꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯕꯅ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯁꯦꯟꯅꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯃꯇꯧꯕꯗꯨꯗ ꯂꯩꯃꯅ ꯐꯔꯦꯁꯦ ꯇꯣꯛꯄꯤꯔꯣ ꯈꯜꯂꯨꯔꯅꯨ ꯍꯛꯆꯥꯡ ꯁꯣꯛꯅꯅꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯅ ꯐꯔꯦꯁꯦ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯗꯤ ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯎꯗꯦꯅ ꯏꯕꯨꯡꯉꯣꯗꯤ ꯇꯣꯝꯕ ꯈꯣꯏꯗ ꯂꯩꯔꯝꯒꯅꯤ ꯐꯔꯦꯁꯦ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ ꯂꯩꯃ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯣ ꯇꯣꯝꯕ ꯈꯣꯏꯗ ꯇꯣꯝꯕꯒ ꯋꯥꯔꯤ ꯀꯌా ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯏꯇꯥꯎ ꯇꯣꯂꯦꯟ ꯍꯥꯡꯆꯤꯠꯇꯨ ꯏꯅꯨꯡꯉꯥꯟꯕꯤ ꯈꯣꯏꯔꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯀꯥꯞꯊꯣꯛꯎꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯐꯗꯤꯀꯣ ꯂꯩꯀꯥꯏꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯍꯦꯔ ꯏꯇꯥꯎ ꯅꯪꯒꯤꯁꯨ ꯊꯣꯏꯕꯤ ꯐꯖꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯣꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯜꯂꯛꯂꯤ ꯏꯅꯨꯡꯉꯥꯟꯕꯤꯗꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯤ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯄꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯈꯔ ꯄꯨꯔꯗꯨꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯄꯥꯁꯦ ꯂꯥꯡꯐꯩꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯗꯒꯤ ꯐꯝꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯅ ꯌꯦꯡꯕꯗꯒꯤ ꯈꯔꯗꯤ ꯐꯔꯛꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯅꯤ ꯄꯨꯡ 11 ꯇꯥꯔꯛꯂꯤ ꯇꯣꯂꯦꯟꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯇꯥꯍꯟꯗꯅ ꯊꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯂꯦꯟꯅ ꯊꯤꯔꯤꯕꯗꯣ ꯐꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯁꯥꯎꯍꯨꯝ ꯅꯥꯏꯗꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯇꯣꯂꯦꯟꯅ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗꯒꯤ ꯂꯧꯔꯨꯕꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯅ ꯂꯣꯠꯇꯨꯅ ꯊꯝꯖꯕ ꯂꯨꯔꯕ ꯑꯔꯨꯕꯁꯤꯡ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯣꯂꯦꯟꯅ ꯃꯄꯥ ꯈꯪꯍꯟꯗꯅ ꯂꯣꯠꯅ ꯄꯥꯖꯕꯅꯤ ꯇꯣꯂꯦꯟ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯄꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯊꯝꯂꯔꯤ ꯑꯗꯨꯒ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯇꯨꯅ ꯇꯨꯝꯕ ꯆꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯒꯤ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯕꯨ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯨꯟꯖꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯪꯅ ꯑꯌꯨꯛ ꯑꯁꯤꯗ ꯇꯥꯍꯥꯔꯤꯕꯕꯨ ꯂꯥꯎꯅꯦ ꯀꯥꯈꯠꯂꯧꯅꯦ ꯗꯥꯗꯥ ꯑꯩ ꯐꯝꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯁꯦꯟꯅꯕꯗꯅꯦ ꯉꯔꯥꯡ ꯇꯥꯗꯕ ꯀꯧꯕ ꯑꯗꯨꯝ ꯂꯥꯛꯆꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯤ ꯍꯥꯏꯕꯕꯨ ꯇꯥꯗꯥ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯐꯔꯦ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯌꯦꯡꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯀꯨꯏꯔꯣꯏ
ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯡꯈꯝ ꯂꯥꯛꯄ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯋꯥꯀꯤꯡ ꯆꯠꯂꯤ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯁꯨꯅꯤꯜ ꯈꯣꯏꯒꯤ ꯊꯪꯅꯕ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯅꯤ ꯁꯨꯅꯤꯜꯅ ꯉꯔꯥꯡ ꯕꯨꯠ ꯊꯥꯖꯤꯟꯈꯤꯕꯅꯤ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄ ꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄ ꯑꯃꯗꯤ ꯀꯨꯟꯖꯣꯗꯣ ꯀꯨꯟꯖꯣꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯗ ꯌꯦꯡꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯁꯤꯡꯈꯝ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ ꯀꯨꯟꯖꯣ ꯍꯧꯖꯤꯛꯀꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯅꯨꯡ ꯉꯥꯟꯕꯤꯅ ꯕꯥꯕꯥ ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯁꯤ ꯍꯛꯆꯥꯡ ꯐꯅꯕ ꯑꯩ ꯆꯥꯛ ꯈꯔ ꯂꯧꯔꯒꯦꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯛ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯕꯤꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯨꯂꯤꯟꯗꯣ ꯋꯥꯀꯤꯡ ꯍꯜꯂꯛꯂꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯤ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯅꯪꯒꯤ ꯂꯩꯀꯥꯏꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯑꯩꯅ ꯀꯔꯤ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯔꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯁꯣꯝꯗꯅ ꯇꯣꯂꯦꯟꯗꯣ ꯃꯄꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯥꯎ ꯇꯣꯝꯕ ꯈꯣꯏꯗ ꯆꯠꯈ꯭ꯔꯦ ꯇꯣꯂꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯣ ꯇꯣꯂꯦꯟꯒꯤ ꯃꯃꯥ ꯂꯩꯃꯁꯨ ꯎꯍꯧꯗ꯭ꯔꯤ ꯆꯥꯛꯈꯨꯝꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯍꯣꯠꯅꯔꯤꯉꯩꯗ ꯇꯣꯂꯦꯟ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯇꯥꯎ ꯇꯣꯝꯕ ꯈꯣꯏꯗ ꯇꯣꯝꯕꯕꯨ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯅ ꯇꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯂꯩꯇꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯅꯪꯒꯤ ꯅꯇꯥꯎꯗꯤ ꯇꯨꯝꯅꯤꯅꯦꯍꯦ ꯆꯪꯂꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯔꯗꯨꯅ ꯏꯕꯦꯂꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ ꯇꯣꯂꯦꯟꯁꯨ ꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟꯅ ꯑꯁꯣꯝꯅ ꯍꯥꯏꯔꯛꯏ ꯏꯁ ꯈꯨꯇꯨꯝꯃꯛꯀ ꯄꯣꯛꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛꯇ ꯇꯨꯝꯗ꯭ꯔꯤꯕ ꯃꯤꯁꯤ ꯃꯉꯥꯏꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯏꯁꯤ ꯇꯧꯖꯧꯅꯤ ꯏꯇꯥꯎ ꯍꯧꯒꯠꯂꯣꯁꯦ ꯅꯨꯃꯤꯠꯅ ꯀꯧꯕꯤꯂꯥ ꯃꯇꯣꯟ ꯌꯧꯈ꯭ꯔꯦ ꯍꯧꯒꯠꯂꯣꯅꯦ ꯁꯦꯅꯪꯕꯣ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯤ ꯇꯣꯝꯕꯗꯣ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯅ ꯑꯁꯣꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯅꯨꯃꯤꯠꯅ ꯀꯧꯕꯤꯂꯥ ꯃꯇꯣꯟꯗ ꯇꯣꯡꯂꯦ ꯍꯥꯏꯕꯣ ꯀꯔꯥꯏꯗ ꯇꯣꯡꯉꯤꯅꯣ ꯃꯊꯛꯇ ꯇꯣꯂꯦꯟꯅ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯇꯣꯝꯕꯅ ꯑꯁ ꯏꯇꯥꯎ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯨꯃꯤꯠꯅ ꯀꯧꯕꯤꯂꯥ ꯃꯇꯣꯟꯗ ꯇꯣꯡꯂꯦ ꯀꯥꯏꯅ ꯑꯁ ꯏꯇꯥꯎ ꯀꯧꯕꯤꯂꯥ ꯃꯇꯣꯟꯗ ꯇꯣꯡꯂꯦ ꯍꯥꯏꯕ ꯅꯠꯇꯦꯃꯤ ꯅꯨꯃꯤꯠꯁꯦ ꯀꯧꯕꯤꯂꯥ ꯃꯇꯣꯟ ꯌꯧꯔꯦ ꯍꯥꯏꯕꯅꯤꯃꯤ ꯏꯇꯥꯎ ꯅꯨꯃꯤꯠꯅ ꯃꯇꯣꯜ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯀꯧꯕꯤꯂꯥ ꯃꯇꯣꯜ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯤꯕꯣ ꯀꯔꯝꯕꯅꯣꯗꯨꯅ ꯋꯥꯇꯣꯜꯂ ꯀꯧꯕꯤꯂꯥ ꯃꯇꯣꯜꯂ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯌꯥꯔꯁꯦ ꯏꯇꯥꯎ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯨ ꯀꯣ ꯑꯩ ꯏꯁꯥꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯖꯣꯔꯣ ꯍꯦꯛꯇ ꯆꯤꯡꯉꯦ ꯋꯥꯅꯤ ꯍꯣꯏꯁꯦ ꯐꯔꯁꯦ ꯄꯔꯕꯛ ꯇꯧꯔꯣ ꯇꯣꯝꯕꯗꯣ ꯏꯁꯥ ꯁꯦꯡꯗꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯣꯂꯦꯟꯁꯨ ꯑꯁꯨꯝ ꯐꯝꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟ ꯐꯖꯅ ꯌꯥꯎꯔꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯔꯤ ꯁꯣꯝꯗꯅ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯊꯣꯏꯕꯤꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯏꯅꯨꯡ ꯉꯥꯟꯕꯤꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯑꯁ ꯑꯩ ꯐꯝꯃꯔꯣꯏꯁꯦ ꯂꯥꯛꯑꯣ ꯏꯁꯤꯡ ꯁꯣꯛꯎꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯪꯒ ꯏꯁꯤꯡ ꯁꯣꯛꯎꯁꯦ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯑꯗꯨꯗꯤꯅꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯀꯣꯜ ꯂꯧꯊꯣꯛꯎꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯅꯨꯡ ꯉꯥꯟꯕꯤꯗꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯏꯅꯨꯡ ꯉꯥꯟꯕꯤ
maning pukrida ising sokpa lakli pukri yoraduna ising soklaga karakpada pukri mapalta khaba amadi luwang do makhoi mayamna mabani bu jinglaga lairami thoibi amadi inungan bisu parap karaklaga chatke tawi maduda khabana ngaikhu haina khamni aduga makha tar'i inungan bi aina nangonda haraklibasi fanadi kwe he nang pakhum su sung pi pi de nungan bi aina bu thamoi sing nusi yaisi yaru ke dogi aina haribasi nang angtati tawda maduda inungan bi to saun hai ta khaba aise lekai ki nasan oina khanbiyu aigi pakhum masina loirabani asom haram laga inungan bi amati thoibi mukhoyani chatkhri khabana asum laurga hari inungan bi nang tungda ningam jaruk loiko somdana tolenna lairik ado pari asumna paringa da tombado masa singdukpa loraga changri tomba tolenna pari bado uraduna asumna tombana hari itaw kai le no dubo kati kai no na pari dubo tolena itaw khoi pa bagi lai ni aina sum khangning na pari bani taw as itaw lai tim gi lai tu paraga kari kana dori bano nangko nangama inungan bi thaduk lam laga lai no piu ne loge hari bo nangbo itaw aina lai no pi lorati itaw gisu aina hilue to bido ha masa ya pasabido madu itaw ta piraga lore dana pamde ko ai pamjade asam haraduna phagi tonari somdana amuk kari kamdori tolengi mapa amaiba singkham lakpado yum jorokli aduga mangolda phamlaga wakhan ama khalli ngasai mana jenglamba kunjogi masa nupa do mina lai thajillakpani haibadi khangli adubu kanana kari maramgi thajaglakibano haibadi khangtri amaiba singkham lakpana khallingaida leimana sak sarasi haina karoklami matuda angmaiba singkham lakpado wakhal khallamba do saplepi aduga imung lomda changkhri asomna numidang wairamgi matamni amaiba singkham lakpa kunjogi masagi lai khoiramba lakli ngaihak leiraga kunjogi yum jorokli kunjosu amaiba singkham lakpa lakani khangbanina ngaiduna leirami amaiba singkham lakpa thongalda sangrak liba odo uri madu ubada kunjona amaiba singkham lakpata tada lakpirabra ngasai makhai khoi ngaibada wanarabani asumna hairakpada amaiba singkham lakpasu kunjogi yum yorobani na lai khorimna ba sem sar si haiduna lai khorimna ba sem sari asumna amaiba singkham lakpana lai ge lairon akan ba kaya sonduna yenglakpada amaiba singkham lakpada khangli put thajilakli base amaiba sunilani haibasi asumna ngahak lairaga lai khoiram badu loiri aduga amaiba singkham lakpana kunjogi yumdo lai tin changlak tanaba karigumba kharasu tarom laga amaiba singkham lakpa yam sauna yumlomda parap lakli somdana amuk thangnaba lekai gi amaiba sunil do sak thongli amaiba sunil magi nupi angang singna mahakpu lai sanai haiduna masa amati magi loinabi nupi mapamda loina laikhibana magi sananaba sak masana thongjabani aduga yum asida maning tamna lai sanabani asumna mana sak thonglingaida amaiba sunilgi masada sahum ama phangai adubu amaiba sunil karisu khalde magi tawpham thokpa thabak aduda asum tauri somdana amu kari kamdauri inungan bido mahaki kada nungsuk nungjanaduna phamli mahakna wakhal ngai tribase mahaki mapagi damaktani asumna numidangi pung 8 muk tarkli amaiba singkham lakpa tolengi kada chak chananaba kauba changlaki tolensu magi tawbam thokpa tawduna amaiba singkham lakpa tolenbu chak charasi lao haram laga thoke haiduna mamai lekthorakpada amaiba singkham lakpana tolena larik thamliba table aduda mana lotuna thamjaba larik ado uri singkham lakpana table dagi larik ado sangsil laga paikhatli aduga tolenda sumna hai ibungo masidi mafam masida kamdona tolena
ꯍꯪꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯇꯣꯂꯦꯟꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯨ ꯎꯔꯦ꯫ ꯇꯣꯂꯦꯟꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯦ꯫ ꯇꯣꯂꯦꯟ ꯃꯄꯥꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯑꯩꯅ ꯉꯁꯥꯏ ꯄꯥꯕꯒꯤ ꯀꯥꯗ ꯄꯥꯕꯕꯨ ꯀꯧꯕ ꯆꯪꯕꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯦꯕꯜꯗ ꯑꯗꯨꯝ ꯊꯝꯂꯝꯕ ꯃꯥꯜꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯝ ꯂꯥꯛꯄꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯆꯤꯡꯈꯝ ꯂꯥꯛꯄꯁꯨ ꯈꯪꯉꯤ ꯃꯆꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯣꯟꯅ ꯄꯥꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯕꯅ ꯑꯃꯥꯏꯕ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ, ꯑꯗꯨꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯝ ꯂꯥꯛꯄꯅ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯈꯪꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯍꯥꯏꯕꯁꯦ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯅ ꯁꯤꯈ꯭ꯔꯕꯁꯨ ꯇꯣꯂꯦꯟꯅ ꯂꯩꯀꯥꯏ ꯑꯁꯦ ꯁꯦꯟꯅꯒꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯊꯤꯡꯈꯤꯗꯕꯅꯤ꯫ ꯇꯣꯂꯦꯟꯁꯨ ꯈꯪꯉꯤ ꯃꯄꯥꯅ ꯑꯃꯥꯏꯕꯤꯒꯤ ꯃꯍꯩ ꯑꯁꯦ ꯃꯉꯣꯟꯗꯁꯨ ꯍꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯗꯕꯅꯤꯅ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯐꯣꯡꯅ ꯇꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯒ ꯇꯣꯂꯦꯟꯁꯨ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯈꯜꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯒꯨꯝ ꯅꯪꯅ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯄꯤꯈꯤꯕ, ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯉꯁꯤꯗꯤ ꯈꯨꯝꯕ ꯇꯥꯔꯦꯗꯅ꯫ ꯃꯇꯝꯁꯤꯕꯨ ꯌꯥꯝꯅ ꯊꯦꯡꯂꯕ ꯆꯠꯂꯅꯤ꯫ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯗꯅ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯒ ꯑꯃꯥꯏꯕ ꯁꯨꯅꯤꯜ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯊꯪ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯝ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯋꯥꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯇꯣꯂꯦꯟꯁꯨ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯗꯨꯃꯛ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯀꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯃꯥꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯄꯜꯂꯣꯝꯗ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯌꯧꯔꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯣꯔꯛꯄ ꯌꯥꯡꯀꯣꯛ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯪ ꯑꯍꯤꯡꯕ ꯑꯃꯁꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯂꯪ ꯑꯍꯤꯡꯕ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯠꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯇꯧꯕꯗ ꯁꯣꯝꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯆꯤꯡꯈꯝ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯦꯜꯂꯛꯄꯒꯨꯝ ꯃꯁꯥ ꯑꯗꯣ ꯈ꯭ꯔꯛ ꯌꯦꯠꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯝ ꯂꯥꯛꯄ ꯑꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯩ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯠꯂꯝꯕ ꯂꯪ ꯑꯍꯤꯡꯕ ꯑꯗꯣ ꯃꯇꯠ ꯇꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯁꯨꯅꯤꯜꯗꯣ ꯉꯥꯏꯍꯥꯛ ꯉꯥꯛꯆꯥꯟꯅꯅ ꯂꯩ꯫ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯗꯤ? ꯐꯔꯦ, ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯍꯤ ꯃꯌꯥꯏ ꯆꯝꯍꯜꯂꯨ, ꯑꯩꯅ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯌꯥꯏꯕꯤ ꯂꯧꯒꯦ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯁꯨꯅꯤꯜ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯍꯩ ꯑꯃ ꯆꯤꯡꯈꯝ ꯂꯥꯛꯄꯗ ꯀꯥꯞꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯤꯔꯨꯡ ꯇꯦꯟ ꯀꯥꯞꯄꯒꯨꯝ, ꯃꯈꯨꯠ ꯑꯃꯅ ꯅꯥꯔꯨꯝꯖꯧꯅ ꯇꯦꯟꯒꯤ ꯂꯤꯔꯤ ꯆꯤꯡꯕꯒꯨꯝ ꯆꯤꯡꯂꯒ ꯆꯤꯡꯈꯝ ꯂꯥꯛꯄꯒꯤ ꯌꯨꯝ ꯇꯝꯅ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯀꯥꯞꯊꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡꯈꯝ ꯂꯥꯛꯄꯒꯤ ꯊꯕꯥꯛꯇ ꯑꯃꯥꯏꯕ ꯁꯨꯅꯤꯜꯅ ꯀꯥꯞꯂꯛꯄ ꯁꯛꯎꯗꯕ ꯇꯦꯟꯖꯩ ꯑꯗꯣ ꯌꯨꯡꯂꯤ꯫ ꯆꯤꯡꯈꯝ ꯂꯥꯛꯄꯗꯣ ꯁꯛꯎꯗꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯌꯨꯡꯂꯛꯄꯗ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯃꯁꯥꯗ ꯑꯀꯟꯕ ꯆꯩꯅꯥ ꯐꯪꯂꯤ꯫
ꯃꯁꯤꯗꯒꯤ ꯆꯤꯡꯈꯝ ꯂꯥꯛꯄꯁꯨ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯊꯕꯥꯛꯇ ꯌꯨꯡꯂꯤꯕ ꯁꯛꯎꯗꯕ ꯇꯦꯟꯖꯩ ꯑꯗꯣ ꯁꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯑꯀꯟꯕ ꯁꯣꯟꯗꯨꯅ ꯅꯝꯗꯨꯅ ꯁꯛꯎꯗ꯭ꯔꯕ ꯇꯦꯟꯖꯩ ꯑꯗꯣ ꯁꯠꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯝ ꯂꯥꯛꯄꯗꯣ ꯐꯃꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅ ꯈꯥꯡꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫